Tamu biar tu nanda biar. Okay. Tamu na pambat po. Ngasi Kangleipak News Tengbang Lup KNTL gi executive membership amadi membership na Thanga Karang Leiba Ningthoujam Angamba Singagi Emung Manung thengnariba Awaba sida kharada oirabasu mateng oina bani haduna asi anirak shuboina Kangleipak News Tengbang Lup KNTL gi executive ki ahalaman sing amadi membership na khoi lupa lising kun ga chama amadi hi khoi nga phabada amadi Emung Manung na bada mateng oina bani da hi amaga lupa lising kun ga chama mateng pangbalak chabani masigi damakta khoi Kangleipak News Tengbang Lup ki kai khumna jarama membership ngamanga mateng pangbira khiba manipur gi miyambo haininga leitana Kangleipak News Tengbang Lup ki maikai dagi thaga chaba hundokchari makhata na su sigumloba Awa Ana Tarabasinggi da Kangleipak News Tengbang Lup KNTL na lepa leitana mateng pangjakhigani mayam na su Kangleipak News Tengbang Lup KNTL gi thabak thoromda mateng pangbiba amadi puning thogotpi bolorena sigumloba Awa Ana Taraba kaya bai khoi amatani habigi wakhalonda hingminabagi pandamda lepchari ba thabak thoromda hena puning thogotpi hoidana miyam phumda pintawjari thaga chari